Ngasinumida waram phongki pa panam paukse ri ki maruiba paukra masagi lawphamda lawkhoiba sanglubada kuki sing athingba pirakpadigi ungkhanakhre khunja sing marak nakpada laiba BSF ta haijarubada kuki gi misang sangbadona mitei sing do onsilakhre Imphal East ki khundrakum assembly constituency ki Pukhao police station konba laitan pokpi sadul lampak mitei kulda masai ki lawphamda tractor puduna lawkhoiba sanglubada masing yamlaba kuki nupa nupi singna nungamadi nauri kapsilaktuna athingba pirakpadigi nakalani gi martu ungkhanakhre Thagdosi ngasi ayuk pung nipan khre helakpada Pukhao laitan pokpi sadul lampak area da reiba lawphamda mafam adugi khunja singna labukum dunu law khoina bhonabada kuki singna thabak subi yaroi makhogi lawpham nati hain athingba pirakhi hiram masigi matang khunja singna mafam adugi irap laptana leiba laitan pokpi upper primary school leiriba humdragom doisuba BSF ta haijarubada kuki gi misang sangduna mitei sing oina tan khatnaba honarakre Thagdo asigi pau phangmari masing yamlaba security force sing thomjelaktuna irang rakshina na bonaki thagdo adubu hakthengna thengnaki nandaiba mobi ko bomi man phongdorakpada sadu lampa amadi masigi akoibada leiriba lophom kaya kumja inglising ani ga kunga homdoi gi me ahumdigi irang horakpadagi mafam asigi law pari kullom kuki singa law usinkhre amadi lemhauri lophom sing miteina mamang sahidigi hauna una bhonabada awaba kya thengna tuna lakli sai sigi oina Apan no laitana lau uba yanaba ngak senbegi thabak tawbinaba BSF ta haiduna laklaba matung ngasi BSF personal manga galuina lau khuiba lakhibane adubu mafam adu yoraba matungda songphel hairi pukuki khullasidigi miyoi khra kumlaktuna athingba pirakpada natana makhoi kunthrarum laktuna nung amadi nauri kapsilakibane Magna Makataradun Hai, Papa Masida Lady Basai and Abasi, Governorship Secretary Amadi Security Advisor na akan mamiyang sangbi wamadi, Laitan Pukul Manung the Lady ba BSF Singamadi, a handbag force yaw nga si Taudok Tukliba Mapam Masida Tambiu, Songpel Kul the Lady ba bunker mga Tugaibu, Lomi Singasi, Lomi Sing Akitu Zumba Poktana Low Ubi Hanbiu Habagloina, Nasiki Taudo to the Central Force ki Asan Mirai Naibiki Tonga Dubo, akan mamong yaning the Bapundoraki. Panmaya bari songphel sangphai hairiba kuki khul singa sidigi khulai pairaga tholak ubadagi mapamadu da laidiba security forcing da hairaba matung khudam sangdam utlaba matungda coming operation sangna thorang tawani amasung ngarang tampaki mapam singda khulai khara phagat khraba matungda ngasigi thawdo asi thokpada singi mapam singda khulai paiduna seduction tawba thengnarakhiban hari nakala moromda ngasi masagi lawpham da law khoinaba tractor thawkiba miyo emaga hakthengna thengnabada Mahang hai, Mamang say this lopom asimaktada security sing ngakuna law ukibani. Handak law una bahaiduna sanglubada kuki miyoi khrana tholaga sanglakpa yaroi herakpa simak lebakthibani. Thaudo adubu BSF na control tona bahairubada ngak sinbegi mahuta kuki gi misang sangduna lekhi. Nauri kapana singba torakpadagi ngak munaki adubu BSF na ngak sengadra hairaga makoina pairiba Nongmei na Metei da onsinduna kapke phaubu torakhi hari. Ishagi lopam the low khoinaba sangmada athingba pirakpa madi attack torakpa lebthibani masigumba thawdo matungna thokandana hona biu khulai pairamba yauragadi ngasigi thawdo si mishimina yorambe amaramda laitan pokpida thamliba BSF asina ngak senbegi thabak tawdrabana makhoiba mafam adudagi lakthohaningbi apamba khunja sing phungdoraki amaramdana Kuki sing na more gi mitei lekai sing maming onthoklamliba si sumthoktarabadi akan makhongjang sangsilagani kof map Moregi mitei lekai manga gi maming sing Google mapping di yeng mana kuki sing na semjin ma kuki lekai gi maming sing na onthoklamle mitei sing lekai amata IDP management portal da maming yaw da ba maram na IDP gi registration asi pangthok pa yadri maram asina aran basing asibu thidok biduna semdok biu haina Protection of Metei Victim More Cop Map na lenga ki puning sing silakli Cop Map na thadorak pa sirolamada Commissioner Homa Thokpa order amagi matungina relief camp amadi relief camp ki mapanda leriba ITP singbu online registration tawnaba thokibu order adu yamna phaba khongthang amani khali adu hauze uzik moregi mitei lekai manga haino makhong lekai khurau lekai premnagar mongyamba lekai torel wangma lekai amadi more bazar khongnang thaba lekai si moregi satellite google mapping da lekai maming singa si kuki singa semjin ba kuki lekai maming oina loina onthokton lairi Semjin kibu kuki singi laikai gi maming da register tawbudi more mitei IDP singna yaba ngamloi more gi mitei laikai singa kuki singna maming semdokhre aran basibu thidok bidona semdokpina ba memorandum kya pishin khre amadi aran laikai maming yorakpa ration card kya mai thaduna protest tawkibu su laikre hari
Seoul asina makha taraduna kumja English singaniga kunga humdegi me humdegi tholakhiba irang asida maram oiduna lanjena duna tuan relief camp sing sangjapam lauduna laidi ba IDP sing siba ngai bi phipam da laidi maram asina lengan athuba matam da IDP sing bunga pi senbi ba madi bifam tokpa sakthung pi da tarabadi miyam galoinana committee on protection of Metei victim more cof map na miyam galoinana khongjang kya sangsilagana haidi cof map na thadorak pa chirol amada kuki narco terrorist na satharakhiba irang asina maram oiduna lanjena duna relief camp sing da laidi ba IDP sing awaba kya mayunari mayu maikei leitana sangjapam lauduna laidi ba IDP sing asi state amadi central government ki sakthung amata mapung phana phangdi state government IDP sing gi oina piriba relief materials sing mapung phana phangdaba madi hingnabagi lanphamda matik saba thabak leitabana awabana khamthengli Seoul asina makha taraduna haukiba sahi English singaniga kunga marigi November amadi December da Imphal West ki relief camp sing gi wangmada laidiba IDP sing gi oina haujuk phawbal state lengakna tha amagi oina seng kg 10 hawai kg ani per head ta pirakhe du satliba se sigi oina January amadi April thada seng kg 10 hawai kg ani asa thau liter makhai amamam mikok ta piraga pirakhiba sinatana mapan da laidiba IDP sing asina lengak tagi mating amata phangdi matang asida panba yaba wafamdi asin irang asina maram oiduna mayu maikei lanthumang khraba matuna lanjenari ba mapan outside relief camp da laidiba IDP sing asibu lengak na manaba miyeng bidaba madi IDP sing da piriba sakthung asi sap manana pidaba sida nuwaitaba madi pendaba pui awaba kya asina maram oireduna IDP sing gi marakta punsi longkhibasu yaukre maram asina state lengak na relief camp ki wangmada laidiba IDP sing asigi su sap manaba miyeng biduna sap manaba sakthung pibiu haidi irang asi horakpa matamdagi state government amadi NGO kayana IDP sing asigi awaba koknaba matam gi oiba mateng kya pangbiramkhi aduba haujikti IDP sing na hingbara sangwa polam kya phangdabana awaba si khamthengna bayunari IDP mahiroi sing gi oiba mateng health and hygiene facility amadi sana thanaba polam sing asi phangdabadagi awaba sing asi mayunari bani relief camp gi mapanda laidiba IDP sing asi masagi health problem amadi personal problem na maram oiduna mapanda laikhibani maram aduna IDP khudingmakpu sapmanaba miyeng biduna mapanda lairiba aikhoisu sapmanaba sakthung pibinaba state government asigi pukning singsilakli Seoul asina makha taraduna karigumba lengakna IP miyamasu bungakpi senbiba amadi pifam thokpa sakthung asi piba ngamloida boirabadi aikhoigi isagi iramdam iyumda hanjinjaragi iramda maduda aphangba thabak sujanomjaduna aikoi hingnabigi lambi thijaragi loinana semjin khiba mitei leka isubu atuba matamda mari leinaba department na sumthoktuna semdoktriba phawba IDP sing asibu matik sana ngakpi senbinaba amadi matik saba sakthung pijadrabadi kof map na miyamga kusamnaduna makhal kiyagi khongjang sangsinana sem saragani hena sufung dorakli amaromdana plane kaibagi thawdok laikhidrabasing masa khangdokpagi thabak sathari tha asigi taragani thoi Ahmedabad plane kaibagi thawdok laikhidabasing khangdoknaba DNA testing gi thabak akanwa mongda sathabaga loinana haujuk phawbada laikhidabasing gi manungda miyoi kunthraga mathoi masa khangdok ngamle miyoi taragani thoi gi hakchang mari leinaba authority na imung manungda khusinakre DNA sample test tawbagi thabasi forensic team na sathakibani hari Ahmedabad Civil Hospital gi Superintendent Dr. Rakesh Joshi na phungdokpigi matung ina laikhidrabasing gi masak maming khangdokpada hena khudong sanabagi damak tuan team sing khaidoktuna thabak sathari amaromda plane kai hibigi thagdokta laikhidrabasing amadi soklabasingda interim payment oina lupa lakh 15 piragan haina Air India na rathokre interim payment si payment company Tata Sons Air India na compensation oina lupa crore amamam pigiri haina lakthukiba adugi ahenba senpam oina pigadabani nakal amaromda plane kaibagi thawdokta yaukhiba Gujarat ki hangi minister BJ Rupani gi haksang masa khangdoklaba marang athengbada Gujarat ki Rajkot ta aroyo mathomangam pangthokre suwari tentang sumna memla thamjaram giduba hausko ina di mem paus matang sel sinjarage mas makhata ba no update mem punangai minasi